Taliban government hanna lakpagidamakta Pakistan yamna kanna matam amada hotnabikhi adubu madugi Taliban adu ngasi Pakistan gi kok chikningai maram amaga oihalure nahandagi peace lainarambani adubu handa country ani asigi marakta tension kapkhainakre hawjiki sin karino haibata Taliban na support to TTP fighters singna Pakistan gi against the war haurure amasung masi mini war makhal amani haibiyai makoina country ani gi marakta laiba duran the line ase cross tawraga Pakistan ki chauki khara da attack tawsin khre Pakistan ki forcing Taliban ki saman lengman amati phibam atu ubuda magi chauki thadok natuna chen bauki adubu handak pak amati Taliban ki marakta oidiba war ase aduguma timing dani madudi Pakistan masamak economic trouble oibata natana politically peace sunate santi nate asom de Imran Khan thadu uhaiduna protest hek tawbada leiba asamara chet pangamdana leiba tanja tangkak suni adubu Pakistan ning de karam hangani asom de TTP fighters singna Pakistan the sanglaka destruction kaya su henba bomb pokhahan ba mi so hat kraba madu nam thabagi wafam kaya thambada su tadaba peace ki wa ngangna si haibu tadaba masidagi khara hena amuk TTP kanglup asina tek torakpa masida duran line kasi cross to sel masida Pakistan ki kanglup ase helmet di haiduna makoi gi air force ase use toraga attack to kibani paktika amati coast harba province asida masida yamna sikre masida mi khara sikre aduna ahan ba strike suni masigi matungda akan ba strike Pakistan ki side ki tawdi tawkhidre Pakistan hai TTP leifam dani ekoi ne attack to kibto public tana te haiduna adubu Taliban na hai kadai diki wano micham praja leifam dani aduga mi yankhai mukni no koina hat krise haiduna masigi matungda Taliban force singa se laktuna phajana kapkhaina kibani duran line kan se laga Pakistan force taruk amati rebels tare ni panchu siki side anima kisiki taruk Pakistan longwi side ki amati Afghanistan lom tana mini panmu masigi matungda ti 24 hours se haukre masigi case se wikiba atu puri posting da hai haujik nahan escalation orambodo kapkain rambodo changselaga amagi mofom da amana madudi haujik khara santi laikre haujik khara peace da lagle sini adubu yamna ngakningai di aikhoigi asida mi ama sibada kadai no haibasida makhoigi da amukta kayarak no sinari se mi kayano siri se Pakistan soldier sing sikhi se tarin pangkhak sikhi basa masida yam chawba poster ipa misak am siawri sini country ani sike tension yam escalation haujikti oidre makhoigi marakta santi puraksi haibi ko apam khwardi laikre adubu TTP khulai paiba singa se Pakistan government against ta makhoi se lep to always laibani makhoigi Pakistan government ga loisinabaki wafam dilaitri Taliban na Pakistan da retaliation lawgani haida makhoi ka samjaki budo madugi retaliation di lawgre makhoi na Pakistan ki border lansi laga attack toramle aduga ki attack ase kyam sathiyai matam da chauki thadot makhoi chenaki adugi matung da Pakistan government ase handagre asom da Taliban so makhoi na retaliation loram gani haina haikibodo madu lawgre madugi matung du makhoi so hankre adura makhoi ase ekoi Israel amati Palestine ki marka chathaba war ki type to nate amuktang tawnarak pasa masigi matung da dum santi wena ki haujikti country ani makse amukka hana gum nahan gum fight to we have to dia hojik haitre